Halo mayam, ngasi tang kun gataru thatara ing solising aniga kun gamanga numajing nimit. Ai paling na chotha jarakpa ariba manipuri maitalongi mohantok haiba tangkak adu ngasi yo le. Ngasi mayang mapando kutuan tamjagadariba asi kumat kuntraga matoi chuba charukni kuntra matoi chuba charuk asida ayakna mayangi mapanda kutuan tamjagadariba wahitara adu hana mathang manau haijarake. Ahanba wahi asi kairung hanba na kawi matang ani chuba wahi konya ahum chuba wahi na khupaisian mari chuba wahi jingkrang manga chuba wahi tamya taruk chuba wahi thawai sonba tare chuba wahi namkak nipan chuba wahi pauron naba mapan chuba wahi phamji tara chuba amadi aroiba wahi mari khang hariba wahi tara si mayangi mapan ngasi khudon tamjagadoribani aduna hakna hojik phauda hakna sandokriba wahi asi ngasi thana chahumga kunga mathoi chuba wahi odoni ahan bagasi chahum kunga mathoi dagina chahum kunthra phauda oiba wahi sing odoni aduna ngasi hakna ahan bo oina mayangi mapamda haijagadariba wahi aribasi kairung hanba hebani masigi serial number masigi mathang nawasi chahumga kunga mathoi hebani chahumga 320 ge 1 suba wahi ni kairung hanba wahi asi koi kot ki lai kot abadi koi kum amagi loiba haji koi manipura maitai na maru ina phau thamnanaba jaga haitare sahi amagi chananaba kum amagi da lokpa phau sing pulap oina thammaga liraga thammaga aikoina chagadoribani hariba phau thampham adu aikoina kot kawi kot aduda akoina lai ishor ama lai hana akoina maitai singna koi thajanai hariba lai adugi maming duni akoina kot ki lai hebasi aduna kot ki lai hebasi kairung hanba haisi kot ki lai ni haidi Instagram God of Granary haibani mathang 322 chahunga kungani thuchuba wahiduna konya haibani konya haibadi pat mapan adabu kuna konya na khangai konya haibadi English ta shore of a lake haibani chahunga kungani hunboi 323 chuba wahiduna khupaisian haibani khupaisian haibadi namaisin ga hainaba kuna madu kuna khutta paiba sian hatare Instagram pocket money hatare ko haibdi kuna kaligo mathaba machapa matamna kaligo paisa khara khitang oju pai da nuaite haidana akoi mioi khudimangna magi money bag ta hatare wallet ta koina paisa khara hapaga punna ba chatnaba hapiba paisa do madugi paisa do buni kuna khut paisian lamai chen ga hainarse mamangadi koina namai chen hainai chati kalishunate hojik matamda koi pocket money wallet kana hanariba si thotringa koi gi paipu singna khudei chelaga koina khudei yapchallaga koina paisa singje koina punna ba haitare aduna lamai chen na chatki bani adabu hojiti khudei kya chetrabani na khudei chabaji khudei chelaga sa hapti nuaite ko onda adu hojik matam kana chakhanna rei koi khudei chepagi changji aduna adabu hojiti pocket money truga wallet che lairabani na namai di yepaga hadi khudei di yepaga koi paisa hamnate adana tanduda orambai pai pusingna money bag thotringa da sinaramba wahini namai chen habadi khutpai chen mathang 320 ga 4 sohonga kunga mari chuba wahi duna chingkhang habani chingkhang habadi koina hojiki matamda koina khangnariba khunu khrang ga hainariba Instagram hok haiba aligi fan kon ga haiba hariba se fan call and hok ga haina khangnariba se koi chingkrang haina koi maitai ronda khangai khunu khrang chahunga kunga manga suba 325 suba wahiduna tamya haibadi chinga tainaba tapaki mafam haibani haidi tapaki sarukto ching yauraba suaba haidi chinga tapaka tainaba mafam tapaki mafam jagado adu kuna
tamya harise haidi ingstagana area of valley adjoining the hill haibani mathang chahunga kunga taruk suba 326 suba waheduna thawai chonba haibani thawai chonba haibadi kithi kirum tawdo kithi kirum tawba adu thawai chonba kawi nakanam da kigan bado adagi pang da baga hainaba kogi jiba chawda baga hainaba kogi suna sonda ba sale sonba haitare ko kogi yam kigan ba aduguma mi pang da bado adu thawai thamna leitaba aduguma mi dubni koina thawai sonba haina khanai je ingstagana timit natagana kawat ka haina bado mathang chahunga kunga tare suba 327 suba wahiduna namkak haibani namkak haibadi tawba yana leiba haibani haidi oiba yana leibado namna leiba tare samna da kanaguma thabak kanaguma xyz mi amana thabak si chungtau tawdaba ado mayamna tawda trawara ka sum khannabado aduga chungtau tawdabado aduga aloibagi la ta handakti tawdo male he kainaga hainaba wahi haitare ko madu kana namkak taba haina khanai haitare haidi instagana possibility for something to happen haiba kai makhadi tawba tare tawba yare handakti kainaga hainaba adubuni kuna namkak ka hainari basi mathang 328 sawhunga kungani pansuba wahiduna pauronaba haibadi kogi haukraba wafam putotuna ngangbado hadi mamangda haukriba thabak kogi wafamsing haitare adu palle sung ngangbado madu bukona pauronaba haina khanai pauronaba haibadi to recriminate haiba chahunga kunga mapan suba wahiduna phamji habani phamji habadi thaduna thamnaba phi hadi sanada kogi asan tawba kan oinaba phi haitare koi samna da kogi khong kut kogi koi carpet kum haitare instaga carpet thaduna thamnaba phi haitare koi carpet no sinaba koi haiba posting ado koi phamji na khangi hadi thaba mataw tamna koina thaduna phamnaba or kai ga thaba mataw na ba koina alo alang ta ju sinaba koina adugum potu bokana phamji na khangai अरोइबा वही 330 सुबो वही चहुंगा तरा चहुंगा कुंथ्रा सुबो वही दुना मरी खांग हैबनी मरी खांग हबदी चटनबी हैबनी चटनबी दो मरी खांग न खंगरमी चटनबी हाइदि इंस्टाग्राम कस्टम काहेरा आर्काइव ओइबो हाइदारे को ममांगा दे कने चटनरकपा हनसिंगा हजि फौदा चटनदना लेपा अदुबो कने मामागी जातिगी अमम लेजे को मरिया मैम ले हारिबा सिंग चटनबी सिंग अदुबो कने मरी खांग न खंगै हारिबा वही तरा सी मसी मयांग फमना कुदोन तमजरे अदुना आयांगना मयांग फमना हाइजनिंगुदि हारिबा कोगी अरिबा वहेगी मैतरोंगी अरिबा वहे सिंजा मसी हजिकान कोई कया कन्ना सिजनबा सिनद्रे हाइतारे हारिबा वहे सिंगासे कोगी बाय पुसुना थम्बिरबा वहे सिंगासे मसी मांगी दनाबगी दमता यागना परिनायना सम कछु खंगतबन यागना नना यागना मयांग फमना कुदोन तमजबनी हारिबा वहे सिंगासी पाय पुसुना थम्बिरबा वहे सिंगासी हो तुंदला इबा लाकदबा कोगी चाय छु सिंगदमता अहनसिंग सुकुम वाई सिंजे सुमबो ओइना सिनरमी कायना खंगनबो वाई ओइना कोइ मयाम पुनमक खंमिना नमगी पांदमदा समजबनी मसिदा याना आई थदोपा अतोपा कोगी मोनिटराइज की यममगी आई कंतो वखल लेजते अदुना मयाम पुनमक आया नुसिब्रदी वाई कोगी अरिबा वाई सिंग कोइ मेतेगी वाई सिंग सिबु नुसिब्रदी मेते योबे खुदिमंगना शेयर तोबिदुना लाइक नंबिदुना आई वही से मैं पुनः खंगद पासी है मैं हाजबगना सिगी याइफरे इमा लेपक मणिपुर याइफरे।